ꯄꯨꯖꯔꯦ ꯃꯥꯒꯤꯁꯨ ꯀꯣꯝꯄꯤꯇꯤꯁꯟ ꯌꯥꯎꯈꯤꯕꯗꯣ ꯑꯗꯨꯗꯨꯒꯤ ꯄ꯭ꯔꯥꯏꯖ Hello everyone, ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦꯁꯦ ꯑꯩꯅ ꯃꯃꯥꯡꯗ ꯃꯊꯛꯇ ꯊꯥꯔꯝꯕ ꯂꯩꯗꯣ ꯑꯗꯨꯗꯨꯅꯦꯕ ꯁꯤꯁꯦ ꯑꯗꯣ ꯑꯩꯅ ꯂꯩꯁꯦ ꯁꯥꯠꯇ꯭ꯔꯤꯉꯩꯗꯅꯦ ꯑꯩꯅ ꯃꯈꯥꯗ ꯄꯨꯊꯔꯛꯑꯦꯕ ꯑꯗꯨꯒ ꯑꯩꯒꯤ ꯈꯦꯀꯤ ꯃꯄꯥꯟꯁꯤꯒ ꯑꯗꯨꯝ ꯊꯝꯃꯦꯕꯅꯦ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯩ ꯃꯃꯥꯡꯗ ꯂꯩ ꯁꯥꯠꯄ ꯎꯔꯝꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩ ꯃꯌꯥꯝ ꯁꯥꯠꯂꯛꯑꯦ ꯇꯨ ꯑꯗꯣ ꯉꯁꯤꯗꯤ ꯂꯥꯏꯗ ꯀꯠꯂꯅꯤꯕ ꯑꯌꯨꯛꯀꯤꯅꯦ ꯂꯥꯏꯗ ꯐꯖꯅ ꯀꯠꯄ ꯐꯪꯒꯅꯤ ꯑꯗꯣ ꯅꯍꯥꯟꯅꯩꯗꯤ ꯑꯗꯨꯝ ꯁꯥꯠꯇꯩ ꯇꯧꯔꯒ ꯁꯨꯝ ꯁꯥꯠꯂꯛꯄ ꯃꯇꯝꯗ ꯎ ꯐꯪꯗꯕ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯌꯥꯝ ꯆꯩꯅ ꯉꯥꯛꯁꯜꯂꯤꯅꯦꯕ ꯁꯅꯥꯔꯩꯁꯦ ꯍꯥꯏꯗꯤ ꯁꯨꯝ ꯃꯈꯣꯡꯗꯣ ꯑꯗꯨꯗꯣ ꯍꯥꯏꯗꯗꯩ ꯇꯧꯈꯠꯂꯛꯑꯦꯕ ꯑꯗꯨꯗꯨꯅ ꯑꯩꯅ ꯆꯩꯅ ꯉꯥꯛꯁꯜꯂꯒꯅꯦ ꯀꯤꯁꯜꯂꯒ ꯊꯝꯃꯤꯕ ꯑꯗꯣ ꯁꯤꯗꯁꯨ ꯂꯩ ꯐꯖꯕꯁꯦ ꯁꯥꯠꯂꯛꯇꯣꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯌꯨꯛꯀꯤ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯒꯦꯅ ꯇꯧꯔꯤꯅꯦꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯇꯧꯖꯔꯒꯦ ꯁꯤꯒ ꯂꯩ ꯈꯔ ꯍꯦꯛꯆꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯁꯦ ꯀꯠꯂꯒ ꯑꯌꯨꯛꯀꯤ ꯂꯥꯏ ꯈꯣꯏꯔꯝꯃꯒꯦ ꯍꯧꯖꯤꯛꯅ ꯃꯌꯥꯝ ꯑꯌꯨꯛꯀꯤ ꯊꯕꯛ ꯂꯣꯏꯔꯦ ꯍꯥꯏꯕꯗꯤ ꯆꯥ ꯊꯛꯄ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯨꯝ ꯑꯗꯨꯁꯤꯡꯗꯣ ꯂꯣꯏꯔꯕꯩ ꯃꯇꯨꯡꯗ ꯑꯩꯅ ꯁꯤꯒ ꯃꯌꯥꯝ ꯖꯦꯅꯝꯁꯦ ꯌꯦꯡꯉꯨ ꯃꯔꯥꯁꯦ ꯐꯖꯅ ꯁꯥꯡꯅ ꯂꯩꯔꯝꯃꯦꯕ ꯑꯗꯨꯗꯣ ꯑꯩꯅ ꯁꯤꯒ ꯊꯥꯗꯣꯛꯀꯦꯅ ꯇꯧꯋꯤꯅꯦꯕꯅꯦ ꯁꯤꯒꯤ ꯄꯣꯠꯁꯤꯒ ꯑꯗꯣ ꯃꯌꯥꯝ ꯖꯦꯅꯝꯁꯦ ꯑꯩꯅꯅꯦ ꯏꯆꯥꯎ ꯆꯥꯎꯈꯠꯇꯦꯅ ꯈꯜꯂꯦꯕ ꯑꯗꯣ ꯃꯥꯗꯤ ꯃꯔꯥꯁꯤꯅ ꯁꯥꯡꯃꯟꯗꯅ ꯖꯦꯅꯝꯁꯦ ꯆꯥꯎꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦꯕ ꯑꯗꯨꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯖꯦꯅꯝꯒꯤ ꯃꯔꯥꯁꯤꯡꯁꯦ ꯂꯣꯏ ꯀꯠꯊꯠꯂꯦ ꯑꯗꯨꯒ ꯀꯠꯊꯠꯂꯒꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣꯗꯨꯒ ꯑꯇꯣꯞꯄ ꯄꯣꯠꯇꯨꯒ ꯊꯥꯗꯣꯛꯇ꯭ꯔꯕꯅꯤ ꯃꯌꯥꯝ ꯅꯠꯇ꯭ꯔꯒꯗꯤ ꯖꯦꯅꯝꯁꯦ ꯁꯤꯈꯤꯕꯁꯨ ꯌꯥꯏꯑꯕ ꯁꯨꯃꯥꯏꯅ ꯊꯥꯗꯣꯛꯑꯦ ꯃꯌꯥꯝ ꯑꯩꯅꯅꯦ ꯌꯥꯝꯕꯨꯗꯤ ꯌꯥꯝꯗꯦꯕ ꯖꯦꯅꯝꯁꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯅꯤ ꯑꯍꯨꯝ ꯅꯝꯁꯤꯜꯂꯒ ꯊꯥꯕꯅꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯈꯔ ꯍꯩꯕꯤꯔꯦ ꯑꯗꯨꯗꯨꯒ ꯃꯌꯥꯝ ꯖꯦꯅꯝꯁꯤꯅꯒ ꯕꯔꯪ ꯐꯔꯛꯑꯒꯗꯤ ꯑꯁꯨꯝ ꯄꯥꯝꯕꯤ ꯑꯃꯅ ꯁꯨꯝ ꯊꯥꯎ ꯆꯩꯕꯗ ꯁꯨꯝ ꯆꯥꯗꯣꯏꯅꯦꯕ ꯑꯗꯣꯅꯤ ꯐꯧ ꯍꯥꯏꯕ ꯁꯨꯡꯖꯥ ꯆꯥꯗꯦ ꯖꯦꯅꯝꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯑꯁꯤ ꯄꯨꯔꯒ ꯍꯧꯖꯤꯛ ꯈꯦꯀꯤ ꯃꯄꯥꯟꯗ ꯊꯝꯕꯤꯔꯨꯔꯒꯦ ꯃꯥꯒꯤ ꯃꯐꯝꯗ ꯑꯗꯣ ꯑꯇꯣꯞꯄꯁꯨ ꯑꯩꯒꯤ ꯖꯦꯅꯝ ꯈꯔꯁꯨ ꯑꯗꯨꯝ ꯊꯥꯏ ꯑꯗꯨꯁꯨ ꯑꯩꯅ ꯀꯣꯟꯅꯃꯅꯦ ꯇꯞꯅ ꯇꯧꯔꯒ ꯃꯔꯥꯗꯣ ꯑꯃꯨꯛ ꯀꯛꯊꯠꯀꯅꯤꯕ ꯉꯁꯤ ꯅꯣꯡꯃꯗꯗꯤ ꯂꯣꯏꯅ ꯇꯧꯕ ꯉꯝꯗꯦ ꯑꯩꯁꯨ ꯁꯤꯁꯦ ꯂꯣꯏꯁꯤꯜꯂꯒ ꯁꯤꯒꯁꯨ ꯑꯃ ꯂꯩꯔꯤꯁꯦ ꯃꯌꯥꯝ ꯑꯁꯤꯁꯨ ꯑꯩꯅꯅꯦ ꯑꯗꯨꯝ ꯃꯌꯥꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯩꯕꯥꯛ ꯈꯔ ꯑꯂꯩꯕꯗꯨꯅ ꯑꯗꯨم ꯑꯄꯤꯛꯄ ꯄꯣꯠ ꯇꯧꯔꯒ ꯁꯨꯝ ꯊꯥꯖꯕꯅꯤꯗ ꯑꯁꯤꯁꯤꯒ ꯊꯝꯃꯒꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯁꯨ ꯁꯦ ꯂꯣꯏꯔꯒ ꯑꯃꯨꯛ ꯀꯩꯅꯣꯗ ꯆꯠꯇꯣꯏꯅꯦꯕꯅꯦ ꯁ꯭ꯀꯨꯜꯗ ꯑꯝꯇꯪ ꯆꯠꯂꯨꯒꯦ ꯑꯉꯥꯡꯁꯤꯡꯒꯤ ꯉꯁꯤ ꯗ꯭ꯔꯣꯌꯤꯡꯒꯤ ꯀ꯭ꯂꯥꯁ ꯂꯩꯕꯒꯤꯅꯦ ꯃꯌꯥꯝ ꯑꯩꯁꯦ ꯍꯧꯖꯤꯛ ꯃꯄꯥꯟꯗꯌꯦ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯨꯗꯨꯒ ꯃꯌꯥꯝ ꯉꯁꯤ ꯁ꯭ꯀꯨꯜꯗꯅꯦ ꯑꯦꯅꯨꯋꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯣ ꯂꯩꯌꯦꯕ ꯑꯗꯨꯗꯨꯅ ꯉꯁꯤ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝ ꯉꯁꯤ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯀꯩꯀꯩ ꯇꯧꯔꯝꯒꯅꯤ ꯉꯁꯥꯏꯅꯗꯤ ꯍꯧꯔꯕꯅꯦꯕ ꯑꯗꯣ ꯑꯩꯕꯨꯗꯤ ꯉꯁꯥꯏꯗꯒꯤ ꯂꯥꯛꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯁꯅꯥꯕꯨꯗꯤ ꯉꯁꯥꯏꯅ ꯆꯠꯈ꯭ꯔꯦꯕ ꯑꯗꯣ ꯑꯩꯁꯨ ꯍꯧꯖꯤꯛ ꯑꯝꯇꯪ ꯆꯪꯉꯒ ꯌꯦꯡꯒꯦ ꯃꯌꯥꯝ ꯉꯁꯤꯁꯦ ꯄ꯭ꯔꯥꯏꯖ ꯄꯤꯗꯣꯏꯅꯤ ꯃꯃꯥꯡꯗ ꯀꯣꯝꯄꯤꯇꯤꯁꯟ ꯇꯧꯈꯤꯕꯗꯣ ꯑꯗꯨꯗꯨꯒꯤꯁꯨ ꯄ꯭ꯔꯥꯏꯖ ꯄꯤꯗꯣꯏꯅꯤ ꯉꯁꯤꯁꯦ ꯑꯗꯨꯒ ꯉꯁꯤꯁꯨ ꯁ꯭ꯀꯨꯜꯗ ꯁ꯭ꯄꯣꯔꯠ ꯂꯩꯕꯗꯣ ꯑꯗꯨꯒꯤꯁꯨ ꯄ꯭ꯔꯥꯏꯖ ꯄꯤꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯉꯁꯤ ꯌꯦꯡꯉꯣ ꯃꯌꯥꯝ ꯃꯤꯅ ꯕꯤꯛ ꯊꯜꯂꯦ ꯌꯦꯡꯉꯣ ꯄꯦꯔꯦꯟꯁ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯗꯣ ꯃꯅꯨꯡꯗꯁꯨ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯄ꯭ꯔꯥꯏꯖ ꯄꯤꯕ ꯍꯧꯅꯈ꯭ꯔ ꯃꯥꯜꯂꯦꯕ ꯑꯗꯨ ꯃꯌꯥꯝꯁꯦ ꯄ꯭ꯔꯥꯏꯖ ꯄꯤꯕꯗꯤ ꯃꯊꯪ ꯍꯧꯅꯔꯛꯑꯦ ꯍꯧꯕꯗꯣ ꯌꯥꯝꯕꯅꯤꯅ ꯀꯨꯏꯒꯅꯦꯕ ꯃꯌꯥꯝ ꯑꯩ ꯂꯣꯏꯕ ꯐꯥꯎꯕꯗꯤ ꯂꯩꯔꯔꯣꯏ ꯑꯩꯈꯣꯏ ꯁꯅꯥꯗꯤ ꯂꯣꯏꯕ ꯐꯥꯎꯕ ꯂꯩꯔꯒ ꯃꯥ ꯄ꯭ꯔꯥꯏꯖ ꯄꯨꯔꯒ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦ ꯑꯗꯣ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤꯀꯣ ꯑꯗꯣ ꯑꯩꯗꯤ ꯍꯜꯂꯒꯦ ꯃꯌꯥꯝ ꯑꯩ ꯏꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯂꯧꯔꯒꯅꯦ ꯑꯁꯨꯝ ꯍꯜꯂꯒꯦ ꯁꯤꯗꯒꯤ ꯃꯌꯥꯝ ꯏꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯂꯧꯈ꯭ꯔꯒꯦ ꯐꯗꯤꯒꯣꯝ ꯑꯗꯨꯒꯩꯗꯤ ꯇꯣꯃꯦꯇꯣ ꯀꯩꯀꯩ ꯂꯩꯗꯅꯀꯣ ꯈꯔ ꯂꯧꯔꯒ ꯑꯗꯨꯒ ꯆꯠꯂꯒꯦ ꯑꯩꯁꯨ ꯁꯤꯒ ꯂꯩꯔꯦ ꯃꯌꯥꯝ ꯍꯤꯟꯖꯥꯡ ꯊꯣꯡꯒꯠꯄ ꯍꯧꯔꯦ ꯍꯜꯂꯒ ꯍꯤꯟꯖꯥꯡꯁꯦ ꯄ꯭ꯔꯞ ꯁꯦꯝꯃꯦ ꯑꯗꯨꯒ ꯊꯣꯡꯉꯦꯕ ꯑꯗꯨꯒꯤꯅꯦꯕ ꯑꯩꯅ ꯀꯨꯏꯅ ꯂꯩꯔꯛꯇ꯭ꯔꯤꯗꯣ ꯊꯦꯡꯉꯅꯤ ꯍꯥꯏꯅꯅꯦ ꯑꯗꯣ ꯍꯤꯟꯖꯥꯡꯁꯤꯁꯨ ꯁꯧꯔꯦ ꯂꯣꯏꯔꯦ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯈꯔ ꯍꯥꯞꯆꯤꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯅꯥꯅ ꯆꯠꯂꯤꯗꯣ ꯁ꯭ꯀꯨꯜꯗꯣ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯌꯨꯝ ꯃꯅꯥꯛꯇꯅꯤꯑꯕ ꯃꯇꯣꯝꯇ ꯂꯥꯛꯄ ꯉꯝꯒꯅꯤꯑꯕ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯅꯥꯁꯨ ꯂꯥꯛꯑꯦ ꯄ꯭ꯔꯥꯏꯖ ꯄꯨꯔꯒ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯂꯩꯍꯧꯕꯗꯣ ꯄꯨꯖꯔꯛꯑꯦ ꯃꯥꯒꯤꯁꯨ ꯀꯣꯝꯄꯤꯇꯤꯁꯟ ꯌꯥꯎꯈꯤꯕꯗꯣ ꯑꯗꯨꯗꯨꯒꯤ ꯄ꯭ꯔꯥꯏꯖ ꯐꯪꯉꯛꯑꯦ ꯑꯗꯨꯒꯩꯗꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯁꯨ ꯄꯤꯔꯛꯑꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯒꯦꯕꯅꯦ ꯑꯗꯣ ꯆꯥꯛ ꯆꯥꯔꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯣꯟꯅ ꯐꯪꯅꯔꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯁꯅꯥ ꯇꯥꯁꯜꯂꯛꯑꯦ ꯑꯩꯈꯣꯏ ꯁꯅꯥꯁꯨ ꯇ꯭ꯌꯨꯁꯟꯗꯒꯤ ꯂꯥꯛꯇ꯭ꯔꯤ ꯑꯗꯣ ꯇ꯭ꯌꯨꯁꯟ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯔꯝꯃꯤꯕ ꯈꯤꯔ ꯆꯥꯅꯤꯡꯉꯤ ꯈꯤꯔ ꯍꯧꯕꯤꯔꯝꯃꯣꯅ ꯍꯥꯏꯌꯦꯕ
ꯑꯗꯣ ꯑꯩꯁꯨ ꯍꯧꯒꯠꯂꯦ ꯃꯌꯥꯝ ꯑꯗꯣ ꯁꯪꯒꯣꯝ ꯍꯥꯞꯄꯒ ꯑꯩꯅꯅꯦ ꯃꯌꯥꯝ ꯃꯤꯊꯥꯏꯗ ꯑꯩꯈꯣꯏꯒꯤ ꯑꯉꯧꯕ ꯑꯃ ꯑꯉꯥꯡꯕ ꯑꯃ ꯂꯩꯗꯅ ꯑꯩꯅ ꯍꯥꯞꯄꯤꯁꯤꯅ ꯉꯁꯤꯒꯤꯁꯦ ꯃꯌꯥꯝ ꯆꯤꯅꯤꯒꯤ ꯃꯍꯨꯠꯇꯅꯦ ꯃꯌꯥꯝ ꯑꯩꯅ ꯃꯤꯊꯥꯏ ꯑꯉꯥꯡꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯅ ꯍꯥꯞꯄꯦꯕ ꯑꯗꯨꯗꯣ ꯁꯤ ꯍꯥꯞꯄꯒꯅ ꯃꯌꯥꯝ ꯃꯆꯨꯗꯣꯅ ꯈꯤꯇꯪ ꯑꯗꯨꯝ ꯉꯥꯡꯂꯞ ꯆꯠꯂꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅꯅꯦ ꯃꯑꯣꯡ ꯑꯃꯗ ꯁꯨꯝ ꯍꯧꯒꯦꯅ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯍꯧꯔꯤꯕ ꯈꯤꯔꯁꯦ ꯆꯦꯡꯁꯦ ꯆꯥꯛꯍꯧ ꯆꯦꯡ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯗ ꯑꯩꯅ ꯈꯤꯔ ꯍꯧꯅꯕꯒꯤ ꯆꯦꯡ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯃꯈꯛ ꯂꯩꯕꯗꯣ ꯀꯔꯤ ꯀꯧꯒꯦꯗꯤ ꯑꯩ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯍꯧꯔꯤꯅꯦꯕꯅꯦ ꯆꯦꯡꯗꯣ ꯀꯨꯞꯇ꯭ꯔꯤꯛ ꯀꯨꯞꯇ꯭ꯔꯤꯛ ꯀꯨꯞꯄꯤ ꯑꯗꯨꯒ ꯃꯅꯝ ꯁꯥꯊꯤꯅ ꯅꯨꯡꯁꯤꯌꯦꯕ ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯣꯏꯁꯤꯜꯂꯛꯑꯦ ꯍꯧꯕꯁꯦ ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯃꯆꯨ ꯅꯨꯡꯇꯤꯖꯥꯏꯒꯤꯗꯤ ꯑꯉꯧꯕꯒꯤ ꯑꯣꯏꯗꯅꯀꯣ ꯈꯤꯔꯁꯦ ꯉꯁꯤꯗꯤ ꯑꯩꯅ ꯃꯤꯊꯥꯏ ꯑꯉꯥꯡꯕꯗꯣ ꯍꯥꯞꯆꯤꯜꯂꯕꯅꯤꯅ ꯃꯆꯨꯁꯦ ꯉꯥꯡꯇꯛ ꯇꯧꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯁꯅꯥꯅ ꯎꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯑꯁ ꯃꯃꯥ ꯁꯤꯗꯤ ꯄꯨꯔꯥ ꯑꯩꯈꯣꯏ ꯁꯤꯒꯅꯦ ꯃꯌꯥꯝ ꯏꯁꯀꯣꯟ ꯃꯟꯗꯤꯔꯗꯅꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯃꯆꯨꯒꯤ ꯈꯤꯔꯁꯦ ꯁꯤ ꯃꯆꯨꯁꯤꯗ ꯑꯣꯏꯌꯦꯕ ꯃꯣꯏ ꯑꯉꯥꯡꯕꯒꯤ ꯃꯤꯊꯥꯏ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯕꯦꯡꯒꯣꯂꯤꯗꯅ ꯃꯣꯏ ꯕꯇꯥꯁꯥ ꯍꯥꯏꯔꯦꯗꯅ ꯑꯩꯈꯣꯏ ꯃꯩꯇꯩꯔꯣꯟꯗꯅ ꯃꯤꯊꯥꯏ ꯍꯥꯏꯔꯦ ꯑꯗꯨꯗꯨꯅ ꯁꯤꯅ ꯍꯥꯞꯄꯒ ꯇꯧꯍꯧ ꯃꯥꯜꯂꯦ ꯃꯣꯏꯒꯤꯗꯣ ꯁꯨꯃꯥꯏꯅ ꯉꯥꯡꯉꯦꯕ ꯃꯌꯥꯝ ꯑꯗꯣ ꯌꯦꯡꯉꯨ ꯃꯌꯥꯝꯁꯦ ꯍꯥꯎꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯃꯌꯥꯝ ꯑꯗꯣ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯔꯝꯃꯤ ꯑꯁꯦꯡꯕꯗꯗꯤ ꯃꯌꯥꯝ ꯃꯆꯨꯁꯦ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯕꯁꯦ ꯑꯩꯅ ꯑꯍꯥꯟꯕ ꯃꯤꯊꯥꯏ ꯍꯥꯞꯄꯒ ꯍꯧꯕꯁꯦ ꯑꯍꯥꯟꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯁꯅꯥꯅꯁꯨ ꯍꯥꯏꯔꯦ ꯃꯃꯥ ꯑꯁ ꯃꯣꯏꯗꯤ ꯃꯑꯣꯡ ꯑꯃꯒꯤꯕꯨ ꯎꯔꯗꯤ ꯃꯣꯏꯗꯤ ꯌꯥꯝ ꯍꯔꯥꯎꯕꯅꯦꯕ ꯁꯨꯃꯥꯏꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯊꯝꯃꯒ ꯃꯥ ꯂꯥꯛꯄꯁꯤꯒ ꯁꯨꯃꯥꯏꯅ ꯍꯦꯛ ꯊꯝꯕꯁꯤꯒ ꯃꯥꯗꯤ ꯍꯔꯥꯎꯖꯕꯗ ꯂꯣꯏꯔꯦꯕ ꯑꯗꯣ ꯍꯥꯎꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯔꯝꯃꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯅꯧꯅ ꯐꯪꯕ ꯏꯆꯤꯜ ꯏꯅꯥꯎꯅ ꯌꯦꯡꯕꯤꯕ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯍꯥꯟꯅꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃꯒ ꯑꯃꯨꯛ ꯌꯥꯡꯅ ꯐꯪꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ